Munansu Henry gi ka manungda kina changlai. Henry di laptop ama mamangda puthoklaga kanna su yengli. Manakong dusu bluetooth macha ama tinduna wari sari. Henry na madu nangna yanaba tawko. Nupaduna sir yadaw mande atopa company macha lingkhalakpa mayamsina apan boire. Henry yam sauna kanna lawkhalai. Henry na yare wa makha darno kaisu leitaba thak macha du fo ngamdaba nangdina aigi min habada yam lemjade. Nupaduna sir ai wa makha taba nangdi. Henry yam haigatna ngangai. Oi nangna ise kanano masak khangdrene nangna ngamdrabanina angamba mi ama mahusin badawani. Nupaduna sir adudadi haibigano ai makha taba nangdi. Henry marau leina hairai. Ai amu haikiba wada ani sudi haibasa nang khangdra si hairaga sat kakthatli. Nakanda Munandu Henry gi mataudu ubada changba kiduna tuminna lepaga lei. Henry yam sauna laptop tu safu kana khumjilli. Munandu tuminna lepambadai Henry na laptop tu khumjinbada khangboy kiboy khanghai khangjin hairai. Oi ma aigi nami chure. Henry shu khangyeng yeng thorai. Kaidore ta Munan. Munandu maklak thak ni ga hairai. Henry isum nama thangalaga hon kalab. Tamunan kaidoroge. Munandu amuka hena kina hairai. Munana ibungu yaima chak. Henry su karisu haidana rektagi sujamni ama lauthoklaga. Henry na Tamunan chak to sida thamo. Munan su kiboy kaiboy ibungu yaima ngasidi phajana tawrabane karisu asoiba amata yaudраban. Henry wa ngangde tuminna chak plate adu sujamni thanduna on duna leiduna yengi amuksu isau tawba haurai. Henry na sida kainumna pise kaina sigumba chakse aina chadaw manbra. Munansu changsilaktuna yengi kadaino ibungo yaima sidi karisu naptena napiba potu mina hekta uba phangba pot natte. Henry na sujamni thanduna etum makul fauba soiba yadabagi mawongda kadaida kari haina thibaini. Henry di ngasai makai Munan bu munna yenglude haifet yeng thoubada Munan numitu asum tho tamlambana mamit misang machet ama pakpadu uthokre. Henry wa amata ngangdana chak pletu laktana lanki. Munan su kiboy kaiboy han chongthoga hairai. Munana ibungo yaima aina kari soiba yaurage. Henry mamitu khana yenglai maya krak chiktuna hairai. Henry na Tamunan aina aigi nakta changadi kaidawani hai. Munana kina icha iu nani hai. Henry mamitu imungangaga ingchabadawna hairai. Aduga ngasi Tamunana tawresina kari. Munandu mingshel mamangda prap changsinduna yengi adubu mama samaksu ure. Munan pakhatboy kaiboy tungda tapna leithoi. Adubu Henry di mamaidu ngaksangangna leirambadu ure. Munandi lawai satkre kiboy kaiboy kanna lawkhalai. Munana ima Vishnu aigi ngasi aroiba numit oiraba ima. Yumduda leiba mayamdu loina chenthorai. Newton kainoma toramani haiba khangi. Newton na Tamunan tayai kadoroge. Munandu Newton ubadagi prap chensilaga Newton gi marumda laikre. Henry di masadu yadre allergy tawba haurai. Nilamdi migi sitragupra yengduna leibaga hairai. Imai pema kibukize ye phibamse. James na yare nupi nangna marolama masagi tawe khangladuda amu henjilanu. Nilam na nattene ekhoise yumsida kuina leiradi arab akhangnadana ngawdana chatpa tare. Newton yam sauningna somna chatkibada kanana thinge. James su matugi michang changaga hairai. James na henga nangna thaksi ka siyawdagai itaimaga kaude som kaina nupi sina ngalawrira. Wahaidu tabada Newton masadu tu chungkiba khangaude papki masak oiraba wangangduda. Newton na tamoso chinya kingada wada narem khakina naw amada. James thamoida minungsi amata leitana hairai. Kai kita mo no korokanu. Newton mapi ira chena ipa leirabasu leitabaga pangkhak oiraba aina tamo chaubu aigi ipa mangni khanjaroi adubu ngasidi. Henry di ngangnariba mayamdu tabada sauna kanna lawkhalai. Henry na yare loina thoknakro. Mayamdu Henry budi kibanina loina mari thoknakre. Tanjaduda Nilamna
ꯇꯥꯃꯣ ꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯏꯆꯥ ꯏꯁꯨꯗꯒ ꯑꯃꯨꯛ ꯂꯥꯟꯁꯤꯜꯂꯛꯇꯅ ꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤ ꯅ꯭ꯌꯨꯇꯟ ꯊꯣꯛꯂꯛꯑꯒ ꯇꯥꯃꯨꯅꯥꯟ ꯏꯃꯥꯒ ꯏꯆꯦꯒ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯨꯊꯤꯅ ꯇꯥꯃꯣꯆꯥ ꯃꯣꯏ ꯑꯅꯤꯗꯤ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕꯅꯦ ꯅ꯭ꯌꯨꯇꯟꯅ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯂꯩꯔꯝꯗꯥꯏꯅꯦ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦꯗ ꯃꯨꯊꯤ ꯊꯦꯛ ꯅꯧꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯟꯈꯤ ꯅ꯭ꯌꯨꯇꯟꯅ ꯀꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ ꯃꯨꯊꯤꯅ ꯑꯣ ꯈꯪꯖꯗꯦ ꯑꯩꯈꯣꯏ ꯏꯊꯧꯒ ꯁꯪꯖꯗꯦ ꯈꯪꯉꯨꯕꯩ ꯅ꯭ꯌꯨꯇꯟꯅ ꯍꯩꯃꯥ ꯃꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯁꯤ ꯍꯥꯏꯔꯒ ꯅ꯭ꯌꯨꯇꯟꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯨꯊꯤꯅ ꯇꯥꯃꯨꯅꯥꯟ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯃꯨꯅꯥꯅ ꯀꯩꯅꯣ ꯅꯨꯄꯥ ꯑꯃꯨꯛ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯣꯏꯔꯥ ꯑꯩ ꯉꯝꯃꯣꯏꯀꯣ ꯆꯣꯞꯄꯒ ꯑꯃꯨꯛ ꯁꯛꯅ ꯃꯨꯔꯒ ꯊꯤꯔꯤꯕ ꯈꯨꯊꯤꯗꯨꯒ ꯅꯪ ꯉꯝꯃꯩꯕꯣ ꯃꯨꯊꯤꯅ ꯏꯁ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ ꯃꯤ ꯍꯌꯦꯡꯋꯥꯏ ꯄꯩꯁꯥ ꯄꯥꯏꯔꯀꯥꯟꯗ ꯐꯤꯂꯝꯒꯤ ꯍꯤꯔꯣꯏꯅꯤ ꯀꯨꯝꯗꯣꯏꯅꯦ ꯃꯨꯅꯥꯟ ꯅꯣꯛꯂꯒ ꯐꯖꯔꯅꯤ ꯃꯨꯊꯤꯅ ꯃꯇꯝꯗꯨꯗ ꯅꯣꯏ ꯃꯌꯥꯝꯅ ꯑꯩ ꯎꯕꯗ ꯃꯨꯊꯤ ꯀꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯣꯏꯅꯤ ꯃꯨꯅꯥꯟꯅ ꯌꯥꯔꯦ ꯁꯛꯇꯨꯒ ꯃꯤꯡꯗꯨ ꯐꯅꯌꯥꯝ ꯆꯥꯟꯅꯅ ꯀꯧꯔꯝꯃꯤ ꯌꯥꯝ ꯍꯩ ꯅꯣꯏ ꯏꯃꯥꯗꯣ ꯑꯩꯅ ꯌꯥꯏ ꯃꯨꯊꯤ ꯐꯦꯠ ꯍꯥꯏꯗꯣꯛꯑꯒ ꯃꯈꯨꯠꯀꯥꯗꯨ ꯍꯥꯏꯔꯒ ꯈꯔ ꯇꯧꯔꯛꯀꯅꯤ ꯁꯤꯗ ꯍꯦꯟꯅ ꯃꯨꯅꯥꯅ ꯀꯔꯦꯝꯅꯅ ꯑꯣ ꯏꯃꯥ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯩ ꯑꯃꯨꯛ ꯇꯧꯔꯛꯑꯗꯤ ꯅꯪꯗꯤ ꯏꯕꯣ ꯍꯥꯏꯅꯤꯡꯗꯦꯀꯣ ꯃꯨꯊꯤꯅ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯃꯇꯝꯗꯨꯗ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯇꯨꯅꯥꯟꯕꯗꯩ ꯁꯔꯨꯛ 100 ꯑꯩꯅ ꯍꯦꯜꯂꯛꯇꯣꯏꯅꯤ ꯌꯦꯡꯉꯨ ꯃꯨꯅꯥꯅ ꯑꯁ ꯌꯥꯔꯦ ꯃꯨꯔꯒ ꯊꯤꯕ ꯃꯨꯊꯤꯌꯦ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯀꯩꯅꯣ ꯅꯪꯅ ꯍꯪꯒꯦ ꯍꯥꯏꯗꯣ ꯃꯨꯊꯤ ꯃꯤꯔꯛ ꯅꯥꯔꯛ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯅꯠꯇꯦꯅꯦ ꯇꯥꯃꯨꯅꯥ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯄꯥ ꯂꯩꯕ꯭ꯔꯣ ꯃꯨꯅꯥꯅ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯀꯣꯏꯁꯟ ꯈꯨꯍꯪꯗꯣ ꯀꯩ ꯍꯥꯏꯅꯣ ꯅꯌꯥꯝꯕ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯗꯦ ꯃꯨꯊꯤ ꯈꯣꯟ ꯀꯜꯂꯞ ꯑꯣ ꯇꯨꯅꯥꯟꯕ ꯈꯣꯏꯒꯤ ꯃꯄꯥ ꯂꯩꯕ꯭ꯔꯣ ꯍꯥꯏꯕ ꯃꯨꯅꯥꯅ ꯑꯣ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯐꯖꯅ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯂꯩꯌꯦ ꯀꯩꯗꯧꯔꯒꯦ ꯃꯨꯊꯤꯅ ꯀꯩꯅꯣ ꯍꯥꯏꯔꯤ ꯋꯥꯁꯤꯕꯨ ꯑꯁꯦꯡꯕꯔꯣ ꯃꯨꯅꯥꯅ ꯐꯥꯒꯤꯔꯣ ꯃꯨꯊꯤꯅ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 5-6 ꯌꯨꯝꯁꯤꯗ ꯂꯩꯔꯛꯄꯁꯦ ꯅꯣꯡꯇ ꯎꯗꯦ ꯃꯨꯅꯥꯅ ꯅꯪꯗꯤ ꯂꯥꯏꯔꯗꯅ ꯆꯍꯤ 10 ꯍꯦꯟꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯂꯕ ꯑꯩꯐꯥꯎ ꯅꯣꯡꯇ ꯐꯖꯅ ꯈꯪꯗꯦ ꯃꯨꯊꯤꯅ ꯑꯗꯨꯒ ꯇꯥꯃꯨꯅꯥꯟꯗꯤ ꯀꯝꯗꯧꯅ ꯈꯪꯉꯤꯕ ꯃꯨꯅꯥꯅ ꯑꯣ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ 2ꯔꯛꯇꯤ ꯎꯈ꯭ꯔꯦ ꯃꯨꯊꯤꯅ ꯀꯥꯏꯗ ꯂꯩꯒꯦ ꯃꯥꯕꯨ ꯑꯩꯗꯤ ꯁꯤꯈ꯭ꯔꯕꯩ ꯅꯤꯡꯉꯦ ꯃꯨꯅꯥꯅ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕꯅꯤ ꯅꯨꯄꯤ ꯑꯃ ꯂꯧꯗꯅ ꯃꯆꯥ ꯅꯨꯄꯥ ꯑꯃꯁꯨ ꯄꯣꯛꯑꯦ ꯍꯥꯏꯕꯅꯤ ꯃꯨꯊꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤ 2 ꯂꯣꯟꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯨꯅꯥꯅ ꯃꯈꯨꯠꯑꯣ ꯃꯁꯥꯑꯣ ꯑꯣ 2ꯗ ꯅꯠꯇꯦ 3 ꯃꯨꯊꯤ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯂꯒ ꯉꯛꯅ ꯀꯥꯏꯗ ꯊꯝꯒꯦ ꯍꯥꯏꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯦ ꯃꯣꯏꯗꯤ ꯏꯃꯥ ꯂꯩꯃꯒꯤ ꯃꯆꯥ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯃꯨꯅꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯃꯨꯊꯤ ꯅꯨꯄꯤ 2 ꯁꯨꯕꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯁꯨ ꯏꯕꯨꯡꯉꯣ ꯅ꯭ꯌꯨꯇꯟꯒꯤ ꯃꯃꯥ ꯃꯨꯊꯤ ꯌꯥꯝ ꯉꯛꯅ ꯑꯩꯅ ꯈꯜꯂꯦꯕ ꯌꯨꯝꯁꯤꯗꯩ ꯃꯥꯅ ꯈꯔ ꯅꯤꯡꯕ ꯊꯨꯡꯗꯦ ꯃꯥꯕꯨ ꯈꯔ ꯇꯥꯊꯤꯅ ꯇꯧꯕꯤ ꯍꯥꯏꯅ ꯃꯨꯅꯥꯅ ꯌꯥꯔꯦ ꯃꯨꯊꯤ ꯀꯣꯟꯅ ꯁꯥꯟꯅꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯊꯕꯛ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯟꯁꯤ ꯑꯅꯤꯗꯨ ꯊꯕꯛ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯥꯛꯀꯤ ꯇꯨꯡꯗ ꯂꯩꯃꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯒ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯂꯩꯃꯅ ꯍꯩ ꯃꯨꯊꯤ ꯏꯕꯨꯡꯉꯣ ꯌꯥꯏꯃ ꯆꯥꯛ ꯄꯤꯖꯈ꯭ꯔꯕ꯭ꯔꯥ ꯃꯨꯊꯤꯅ ꯀꯥꯏꯗꯩ ꯆꯥꯛꯅꯣ ꯉꯁꯥꯏꯗꯩ ꯁꯂꯥꯛ ꯁꯥꯟꯅꯔꯤ ꯂꯩꯃ ꯌꯥꯝ ꯄꯥꯈꯠꯅ ꯅꯃꯤꯠ ꯅꯃꯥꯏꯗꯣ ꯊꯛꯂꯤꯕ ꯑꯣꯏꯔꯝꯅꯤ ꯌꯥꯗꯦ ꯈꯪꯉꯗꯤ ꯐꯖꯅ ꯌꯦꯡꯕ ꯅꯣꯏꯗꯤ ꯀꯩ ꯀꯥꯏꯒꯦ ꯍꯥ ꯃꯤꯈꯨ ꯅꯨꯄꯤꯗꯧꯅ ꯃꯆꯤꯟꯗꯨ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯛꯏ ꯃꯤꯈꯨꯅ ꯑꯣ ꯈꯪꯖꯗꯦ ꯅꯆꯥꯅꯨꯄꯥꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯦ ꯌꯦꯇꯨꯝ ꯃꯈꯨꯜ ꯐꯥꯎ ꯁꯣꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯉꯝꯖꯗ꯭ꯔꯦ ꯂꯩꯃꯅ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯍꯣꯃꯣꯔꯥꯏ ꯆꯨꯕꯁꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯅꯣꯛꯑꯒ ꯑꯩꯈꯣꯏ ꯃꯨꯊꯤꯁꯦ ꯍꯟꯗꯛ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯐꯪꯁꯟ ꯑꯃ ꯂꯩꯕꯗꯣ ꯃꯥꯁꯨ ꯁꯥꯔꯤ ꯁꯦꯗꯧꯔꯤ ꯍꯥꯏꯔꯤ ꯂꯩꯃꯅ ꯍꯩꯅꯗꯅ ꯁꯨꯛꯂꯒ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ ꯑꯣꯏꯅ ꯇꯧꯗꯅ ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯂꯩꯕ ꯅꯨꯄꯤꯅꯤ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯗꯨ ꯌꯩꯊꯣꯛꯄꯁꯨ ꯅꯠꯇꯦ ꯐꯖꯕ ꯋꯥꯍꯩꯅ ꯍꯥꯏꯔꯛꯏ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯃꯣꯏꯒꯨꯝꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯗꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥꯗꯗꯤ ꯃꯣꯏꯒꯤ ꯐꯤꯗꯥ ꯆꯥꯎꯅ ꯊꯝꯃꯤ ꯂꯩꯃꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯍꯣꯃꯣ ꯍꯣꯔꯥꯡꯒꯤ ꯋꯥꯁꯦ ꯏꯕꯨꯡꯉꯣ ꯌꯥꯏꯃꯗꯣ ꯆꯥꯛ ꯑꯃꯨꯛꯇ ꯄꯤꯖꯅꯕ ꯇꯧ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯁꯥꯎꯔꯛꯅꯅ ꯅꯣꯏꯗꯤ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯑꯩꯗ ꯉꯥꯏꯗꯅ ꯂꯩ ꯂꯩꯃꯅ ꯍꯩꯃꯥ ꯑꯩꯈꯣꯏꯅ ꯄꯤꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯦꯛꯇ ꯆꯥꯔꯗꯤ ꯐꯩ ꯑꯗꯨ ꯇꯧꯔꯦꯒ ꯑꯗꯥ ꯇꯧꯔꯦꯒ ꯑꯗꯨ ꯌꯥꯎꯔꯦꯒ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯥꯡꯂꯥꯛ ꯉꯝꯗ꯭ꯔꯦ
ꯅꯪꯅ ꯄꯤꯔꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯆꯥꯏ ꯇꯧꯕꯅꯤꯅꯦ ꯅꯪꯕꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯌꯥꯔꯦꯁꯦ ꯑꯩ ꯄꯤꯖꯔꯨꯔꯒꯦ ꯑꯗꯣ ꯏꯕꯨꯡꯉꯣ ꯃꯆꯥꯁꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯝꯃꯣ ꯇꯥꯂꯛꯇꯨꯗ ꯅ꯭ꯌꯨꯇꯟꯁꯨ ꯆꯥꯛ ꯆꯥꯅꯕ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯦ ꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯅ ꯊꯣꯛꯆꯔꯛꯏ ꯁꯣꯝꯗꯅ ꯂꯩꯃ ꯁꯧ ꯁꯧ ꯂꯥꯎꯔꯒ ꯀꯅꯥꯒꯤ ꯏꯕꯨꯡꯉꯣ ꯃꯆꯥꯅꯣ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯣꯏ ꯃꯄꯥꯅ ꯊꯝꯕ ꯃꯤꯅꯥꯏ ꯅꯠꯇꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯍꯩꯃꯥ ꯀꯩꯅꯦꯒꯦ ꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯀꯧꯔꯝꯃꯣ ꯑꯩ ꯆꯠꯂꯦ ꯂꯩꯃ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯅ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯗꯨ ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯂꯩꯃꯅ ꯀꯩꯗꯧꯕꯩ ꯀꯧꯗꯣꯏꯅꯣ ꯃꯣꯏ ꯃꯊꯤꯕꯣꯡ ꯆꯥꯕ ꯄꯥꯟꯅꯅꯕ ꯊꯝꯕ ꯃꯤꯅꯥꯏ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯅ꯭ꯌꯨꯇꯟꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯕ ꯃꯥꯏꯊꯣꯡꯗꯨ ꯄꯨꯡꯃꯛ ꯃꯛꯁꯤꯟꯈꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯊꯥꯡꯖꯤꯟꯈꯤꯕ ꯈꯣꯡꯊꯥꯡꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯔꯞ ꯔꯞ ꯆꯪꯈꯤ ꯂꯩꯃꯅ ꯍꯩ ꯃꯨꯊꯤ ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯈꯣꯏ ꯆꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯃꯨꯊꯤꯁꯨ ꯑꯣ ꯊꯤꯕꯣꯡ ꯆꯥꯎ ꯃꯇꯩ ꯃꯅꯥꯎꯅꯕꯨ ꯅꯣꯡꯃꯇ ꯃꯤ ꯉꯥꯏꯕ꯭ꯔꯣ ꯉꯁꯥꯏꯅ ꯆꯥꯈ꯭ꯔꯦ ꯂꯩꯃ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯨꯊꯤꯒꯤ ꯃꯀꯣꯛꯇ ꯊꯤꯜꯂꯒ ꯂꯩꯃꯅ ꯍꯩ ꯆꯟꯗꯥꯂꯥꯕ ꯐꯖꯅ ꯉꯥꯡꯉꯨꯅꯦ ꯅꯪꯕꯣ ꯑꯃꯨꯛ ꯇꯥꯔꯗꯤ ꯁꯣꯏꯅꯤꯁꯦ ꯃꯨꯊꯤ ꯃꯀꯣꯛ ꯑꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯑꯒ ꯇꯥꯅꯤꯡ ꯇꯥꯁꯅꯨ ꯃꯋꯥ ꯂꯧꯗꯦ ꯑꯗꯣ ꯇꯥꯃꯣꯆꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯝꯕꯅꯤ ꯂꯩꯃꯅ ꯆꯥꯅꯤꯡꯉꯒ ꯃꯔꯅꯥꯏ ꯂꯥꯛꯆꯅꯤ ꯃꯨꯊꯤꯅ ꯑꯆꯥ ꯀꯌꯥ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯁꯦ ꯂꯩꯃꯅ ꯍꯦ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯩꯔꯛꯀꯅꯨ ꯍꯩꯅꯗꯦ ꯃꯨꯊꯤꯅ ꯄꯨꯛ ꯐꯠꯇꯕꯤ ꯑꯩ ꯀꯧꯔꯨꯒꯦ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯑꯩ ꯆꯥꯛ ꯈꯛꯇ ꯆꯪꯗꯦ ꯁꯤ ꯍꯥꯏꯔꯝꯃꯒ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ ꯈꯣꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯃꯨꯊꯤ ꯉꯥꯡꯗꯅ ꯂꯥꯛꯏ ꯃꯣꯏꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯃꯥ ꯑꯣꯏꯕꯗꯩ ꯉꯁꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯃꯣꯠꯄ ꯀꯌꯥ ꯑꯃꯗꯤ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯃꯨꯊꯤꯁꯨ ꯊꯣꯡ ꯃꯔꯨꯝꯗꯩ ꯆꯦꯞꯊꯔꯒ ꯅ꯭ꯌꯨꯇꯟꯕꯨ ꯌꯦꯡꯉꯤ ꯃꯨꯊꯤꯅ ꯑꯁ ꯀꯔꯤ ꯈꯨꯐꯖꯅꯣ ꯑꯁꯤꯕꯣ ꯁ꯭ꯃꯥꯔꯠ ꯈꯨꯑꯣꯏꯁꯤ ꯁꯤꯗꯕꯨ ꯃꯣꯏ ꯃꯌꯥꯝꯅ ꯑꯄꯣꯛꯄ ꯅꯠꯇꯦ ꯍꯥꯏꯅ ꯇꯥꯊꯤꯔꯤꯕ ꯑꯁ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ ꯁꯤ ꯍꯥꯏꯔꯒ ꯃꯨꯊꯤꯗꯨ ꯊꯣꯡꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯤ ꯅ꯭ꯌꯨꯇꯟ ꯐꯥꯏꯜ ꯈꯔ ꯁꯨꯔꯝꯕꯗꯩ ꯃꯨꯊꯤꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯑꯃꯨꯛ ꯂꯦꯞꯄꯤ ꯅ꯭ꯌꯨꯇꯟꯅ ꯀꯩꯗꯧꯔꯒꯦ ꯃꯨꯊꯤ ꯀꯣꯛ ꯆꯥꯛꯄ ꯌꯥꯕꯁꯤꯗ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯁꯥꯗꯅ ꯂꯨꯝꯃꯒ ꯂꯩꯗꯨꯅ ꯃꯨꯊꯤ ꯑꯣꯏꯅꯔꯞ ꯇꯧꯅ ꯇꯥꯃꯣꯆꯥ ꯅ꯭ꯌꯨꯇꯟꯗꯤ ꯃꯨꯊꯤꯒꯤ ꯃꯑꯣꯡꯗꯨ ꯀꯌꯥ ꯍꯩꯅꯗꯦ ꯅ꯭ꯌꯨꯇꯟꯅ ꯑꯁ ꯍꯩꯅꯗꯦꯀꯣ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯋꯥ ꯉꯥꯡꯕ ꯈꯔ ꯇꯝꯃꯣ ꯃꯨꯊꯤꯗꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯂꯨꯛꯊꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯌꯦꯡꯉꯒ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯍꯥꯏꯔꯛꯏ ꯃꯨꯊꯤꯅ ꯇꯥꯃꯣꯆꯥ ꯅ꯭ꯌꯨꯇꯟ ꯈꯣꯟ ꯀꯜꯂꯞꯅ ꯀꯩꯅꯣ ꯁꯠ ꯍꯥꯏꯔꯣ ꯃꯨꯊꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯨꯊꯤꯅ ꯇꯥꯃꯣꯆꯥ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯅ꯭ꯌꯨꯇꯟ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅ꯭ꯌꯨꯇꯟꯅ ꯃꯨꯊꯤ ꯅꯣꯏ ꯆꯥꯊꯣꯛꯂꯨꯔꯣ ꯑꯩ ꯀꯌꯥ ꯆꯥꯅꯤꯡꯗꯦ ꯃꯨꯊꯤꯅ ꯀꯩꯅꯣ ꯇꯥꯃꯣꯆꯥ ꯉꯁꯥꯏꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯝꯃꯒ ꯅ꯭ꯌꯨꯇꯟꯅ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯃꯨꯊꯤ ꯚꯥꯞ ꯑꯣꯏꯗꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯍꯥꯏꯗꯣꯛꯈꯤ ꯃꯨꯊꯤꯅ ꯑꯁ ꯌꯥꯔꯣꯏꯆꯣ ꯃꯤ ꯇꯥꯃꯣꯆꯥ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯦꯕ ꯅ꯭ꯌꯨꯇꯟꯅ ꯉꯛꯅ ꯃꯨꯊꯤ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯃꯟꯗꯅ ꯅꯨꯄꯤꯗꯧꯅ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯇꯨ ꯊꯝꯃꯒ ꯃꯔꯩꯗꯨ ꯆꯤꯛꯑꯒ ꯊꯦꯛꯇꯅ ꯆꯦꯟꯈꯤ ꯅ꯭ꯌꯨꯇꯟꯗꯤ ꯌꯥꯝ ꯉꯛꯅ ꯌꯦꯡꯍꯧꯏ ꯕꯦꯔꯥꯅꯤꯍꯦ ꯁꯣꯝꯗꯅ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯍꯦꯟꯔꯤꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯥꯛ ꯄꯨꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯍꯦꯟꯔꯤꯗꯤ ꯃꯤꯔꯔ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯇꯨꯡꯂꯣꯝꯗꯒꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯀꯧꯔꯛꯏ ꯅꯥꯎ ꯍꯦꯟꯔꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯇꯤꯡꯈꯠꯇꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯍꯦꯟꯔꯤꯅ ꯑꯩ ꯀꯥꯗ ꯀꯅꯥ ꯆꯪꯉꯣ ꯍꯥꯏꯒꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯁꯤꯟꯈꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯥꯛ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯍꯩꯗꯣꯛꯈꯤ ꯃꯤꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯅꯥꯎ ꯏꯆꯦꯅ ꯀꯩꯗꯧꯔꯒꯦ ꯅꯪ ꯄꯦꯟꯗꯕ ꯀꯩ ꯂꯩꯒꯦ ꯍꯦꯟꯔꯤ ꯃꯆꯦꯒꯤ ꯃꯇꯧ ꯎꯕꯗ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ ꯍꯦꯟꯔꯤꯅ ꯑꯩꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯗꯤ ꯀꯩ ꯍꯥꯏꯒꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯃꯁꯥꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯃꯁꯥꯁꯨ ꯈꯪꯂꯦ ꯁꯦꯟꯗꯜ ꯇꯣꯡꯕꯒꯤꯅꯤ ꯍꯥꯏꯕ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯋꯥ ꯀꯟꯅ ꯍꯥꯏꯕꯁꯨ ꯉꯝꯖꯗ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯅꯥꯎ ꯁꯣꯔꯤ ꯁꯤ ꯍꯥꯏꯔꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯀꯞꯄꯒ ꯆꯦꯟꯈꯤ ꯍꯦꯟꯔꯤꯗꯤ ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯃꯆꯦꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯟꯅꯔꯛꯏ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯒ ꯂꯩꯈ꯭ꯔꯦ ꯍꯦꯟꯔꯤ ꯃꯆꯦꯕꯨ ꯀꯧꯔꯛꯏ ꯍꯦꯟꯔꯤꯅ ꯆꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛ ꯄ꯭ꯂꯤꯖ ꯂꯩꯃꯁꯨ ꯇꯥꯔꯗꯨꯅ ꯆꯪꯂꯛꯏ ꯂꯩꯃꯅ ꯏꯕꯨꯡꯉꯣ ꯌꯥꯏꯃ ꯀꯩꯗꯧꯔꯒꯦ ꯁꯤ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯏ ꯍꯦꯟꯔꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯇꯨꯡꯂꯣꯝꯗ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛꯏ ꯂꯩꯃꯁꯨ ꯑꯁꯨꯝ ꯆꯪꯉꯛꯏ ꯂꯩꯃꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ
Henry hantakti tingkhatana kanna laurei. Henry na aingonda naksolakano satho. Leima pakhatna ihe aidi lei singchai rambane ikaw bu kawe ima chale khut ka se sengna hamdo urage si hairam laga leima chenchat chat ki. Henry amuksu mache bu kaurei. Henry na je thong se mukta hangdo kari gum bai che na thong se hangdradi ai yum sida mikuk ama panthaba tawdana yum se thadok tu na chathini. Handaki wahai du tabada Vidyalakshmi thong du tapna hangdurei. Vidyalakshmi wa amata ngangdi tumina magi famungda hipthaki. Henry su mache gi famungda tapna famtharai mache bu themjinbi. Henry na je ai soikre haba saurnu ba. Vidyalakshmi kari su khumde tumina lei milu ani dadi irang lepa leitana chentharai. Henry mache budi yamna nungsijai magi thawaidagi su hena luna khanjai. Henry atopa mi singda hainadrasu mache di mana hainadaba amata leite makut soklasu masa soklasu kari su haide asigi su mathakta Vidyalakshmi brain tumor nai masina wakal nungaitaba amata khanba yade masina su maram oiraga Henry na mache bu themjinbi. Henry mana ani du pairaga famba lepa tawi mache bu noknaba fagi tawi 1 2 3 4 5 ije yadriva asi hairaga amuksu tawi 6 7 8 handakti Vidyalakshmi nokthorei. Yare to nangna dumaina tawbo uraga keno maningsinge. Henry mache gi manakna nakna famaga mache gi khut ani adu chena paisilaga hangai. Henry na kai ningsingai ba. Vidyalakshmi momo noktuna adura nangna thaida ngangoi da akhoi bu machana apangba sibado. Henry nomi tawraga hairei. Henry na nikhinge. Vidyalakshmi na aduda nangi mawongdo aidi nokpada sige dawi wadu loiba nangde kola malaksilai. Henry na je ai somda wari khara sage si hairaga wari sa sadana thoki. Vidyalakshmi tholaktuna tamuna ima khoi chak chakrabo. Munana ibema namadi chakre ibungo machadi chaningde haire haine. Vidyalakshmi na o phare du tamuna aiga ibungo machagi chak to punna semlamo ai kauruge. Vidyalakshmi Newton gi ka tamna lai. Vidyalakshmi na ibungo macha kaigino nang chak chaningde haido lawo thuna. Newton suktharaga je nang ja thoro ai chaningde ba. Vidyalakshmi na angangna lamyam henjanu ana takjani kedawrino nangbo. Newton na movie ama sumna yenglambane. Vidyalakshmi prap changchillaga Newton na yengliba laptop tu satmullaga khumjinki. Newton suklap tawraga iche nangsidi mi na chaningde hairaga. Vidyalakshmi sauba saraga phare adudi aisu charoi ko asi hairaga chatke tawi. Newton na mache gi makhutu ta fai aduga changchillaga mache bu nusina kolaga hairahi. Newton na ningai chawbi aigi nusibi iche se aikhoi mayamu thadoktuna chatawba koidre ko khalubada kapu kapningi. Vidyalakshmi mawpagi mamaidu nungsina nanduna hairei. Vidyalakshmi na adumna haigano ningoloibi mapok haisidi yumda adum leigadaba nate nongma natraga nongmadi soidana chatkini nangisu ama laknisidi. Ngangnari talaktuda kol laksili. Newton na yade ko achang mamigi wa ngangbase palluba yade toksilakbana haleba. Vidyalakshmi mawpabu nungsina khajaida sikpiraga hairei. Vidyalakshmi na wathi nganglanu lao thuna asi hairaga tholai. Tompok na kaino phone do adu kuina okriduna. Vidyalakshmi na oho angang ama chak charoi haina ningai tawriba adugi thimlamine. Tompok na kaino haise noi tamojogi macha dudi akoi school gi boarding da leidudi kaide angangno. Vidyalakshmi na nangsu aikoi ibungo machane. Tompok noklai aidi angang haiduda macha pepo oiboininge. Vidyalakshmi yam chamna hairei. Adugi wadi hana chawjarasu pakhang phajarasu aikoi gi mitadi angang oiriye. Tompok na angang jaw oiri. Vidyalakshmi na mi mana khwaidai angang oirini kaino nungsigrajani. Tompok na noigi nachina nawgi nungsinabasa
ꯌꯥꯝ ꯀꯜꯂꯛꯆꯩꯕꯣ ꯑꯩ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯑꯗꯣ ꯑꯩ ꯉꯥꯛ ꯂꯩꯔꯒ ꯇꯧꯔꯛꯀꯦ ꯆꯥꯛ ꯑꯝꯇ ꯆꯥꯔꯨꯈꯤꯒꯦ ꯇꯣꯝꯄꯣꯛꯅ ꯈꯨꯡꯒꯟꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯏꯁ ꯑꯩꯈꯣꯏꯒꯤꯗꯤ ꯊꯦꯡꯉꯦ ꯏꯕꯣ ꯇꯣꯝꯄꯣꯛꯅ ꯀꯩꯅꯣ ꯅꯣꯏꯅ ꯑꯁꯨꯛ ꯉꯟꯅ ꯆꯥꯛ ꯆꯥꯔꯤꯁꯤꯕꯣ ꯑꯩ ꯑꯣꯏꯔꯗꯤ ꯉꯥꯛ ꯂꯩꯔꯒ ꯆꯥꯛ ꯑꯃꯨꯛ ꯂꯥꯝꯃꯛꯑꯅꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯑꯣ ꯍꯣꯔꯦꯟ ꯉꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯀꯣꯐꯤꯋꯣ ꯀꯩꯀꯩ ꯑꯃꯨꯛ ꯆꯥꯗꯣꯏꯅꯤ ꯇꯣꯝꯄꯣꯛꯅ ꯏꯃꯥ ꯏꯄꯦꯝꯃ ꯅꯪ ꯊꯥꯛꯇꯣꯏꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯥꯎꯔꯛꯄ ꯃꯆꯥꯅꯤꯅ ꯅꯥꯀꯟꯗꯩ ꯅ꯭ꯌꯨꯇꯟꯅ ꯆꯦ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯣ ꯑꯩ ꯄꯨꯛꯁꯦ ꯈꯥꯡꯂꯥꯡ ꯉꯝꯗ꯭ꯔꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯦꯒꯤ ꯐꯣꯟꯗꯨ ꯑꯃꯨꯛ ꯐꯠ ꯃꯨꯜꯂꯤ ꯅ꯭ꯌꯨꯇꯟꯅ ꯑꯣ ꯏꯕꯥꯏ ꯐꯖꯕ ꯅꯇꯨꯁꯦ ꯑꯃꯨꯛꯇ ꯋꯥꯏꯖꯕ ꯌꯥꯒꯗ꯭ꯔꯥ ꯇꯣꯝꯄꯣꯛ ꯅꯣꯛꯑꯒ ꯐ꯭ꯔꯤꯗꯤ ꯌꯥꯗꯦꯀꯣ ꯍꯥꯟꯅ ꯗꯤꯄꯣꯖꯤꯠ ꯇꯧꯔꯝꯃꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯐꯣꯟꯗꯨ ꯑꯃꯨꯛ ꯃꯨꯜꯂꯒ ꯑꯁ ꯌꯥꯔꯦꯁꯦ ꯋꯥꯊꯤ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯅ꯭ꯌꯨꯇꯟ ꯅꯣꯛꯂꯒ ꯐꯥꯒꯤ ꯇꯧꯔꯛꯏ ꯏꯕꯥꯏ ꯌꯥꯗ꯭ꯔꯦꯍꯦ ꯅꯇꯨꯁꯦ ꯈꯝꯕꯟ ꯈꯨꯁꯥꯎꯁꯦ ꯌꯦꯡꯉꯨ ꯃꯧꯄꯥ ꯑꯩꯉꯣꯟꯗ ꯐꯥꯎ ꯇꯧꯔꯤꯁꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯌꯥꯔꯦꯍꯦ ꯅꯪꯃꯁꯨ ꯈꯥꯏꯗꯅ ꯂꯩꯔꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯌꯥꯝꯕꯣ ꯑꯩ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ ꯅ꯭ꯌꯨꯇꯟꯅ ꯋꯥꯎ ꯔꯣꯃꯥꯟꯁ ꯐꯥꯎꯗꯤ ꯆꯥꯛꯆꯩꯍꯦ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯉꯒ ꯏꯕꯨꯡꯉꯣ ꯃꯆꯥ ꯅ꯭ꯌꯨꯇꯟꯅ ꯍꯥꯎꯅꯦ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯌꯥꯔꯦ ꯅꯪꯕꯨ ꯇꯣꯛꯑꯣ ꯀꯩꯗꯧꯒꯦ ꯅ꯭ꯌꯨꯇꯟꯅ ꯇꯥꯃꯨꯅꯥꯟ ꯈꯣꯏꯗꯤ ꯑꯝꯇ ꯂꯩꯇꯦ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯍꯩ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪ ꯇꯌꯥꯏ ꯀꯥꯗ ꯂꯩꯔꯝꯅꯦ ꯅ꯭ꯌꯨꯇꯟꯅ ꯑꯁ ꯑꯩꯗꯤ ꯁꯂꯥ ꯈꯔ ꯁꯦꯝꯍꯟꯒꯦ ꯇꯧꯔꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯅꯆꯦ ꯂꯩꯔꯤꯁꯤꯗꯤ ꯏꯅꯥꯎꯒꯤꯗꯃꯛ ꯅꯆꯦ ꯁꯦꯝꯗꯣꯛꯀꯦꯁꯦ ꯅ꯭ꯌꯨꯇꯟ ꯃꯆꯦꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯄꯔꯞ ꯄꯔꯞ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯅꯤꯡꯖꯨꯝꯗ ꯉꯥꯔꯒ ꯍꯥꯏꯔꯛꯏ ꯅ꯭ꯌꯨꯇꯟꯅ ꯑꯩꯒꯤ ꯏꯆꯦ ꯅꯨꯡꯁꯤꯕꯤꯕꯨ ꯀꯩꯒꯤ ꯋꯥꯍꯟꯗꯣꯏꯅꯣ ꯑꯩ ꯁꯦꯝꯒꯦ ꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯁꯦꯝꯕ ꯍꯧꯈꯤ ꯑꯗꯨꯕꯨ ꯅ꯭ꯌꯨꯇꯟ ꯃꯈꯨꯠꯇꯨ ꯊꯥꯡꯅ ꯁꯣꯛꯈꯤ ꯑꯌꯣ ꯃꯥ